Taramaki Suva, Sangai Festival, English in Kungani Twigi, Marueva men, Benusing Manunga, Touristing Puning, Henesing Singadoriba, Mapama River, Infal Iski, Heingang Ching Hariba, Mapamadudani, Equinoxic Legislacy. Festival, a Sigitamata, Mapamasida, Sem Saba, Katai Pobble, or Bagabudu, Miam Puna Ying Minese. Sangai Festival gi mafam yamana maram oiraga miyam yaifana bagi damak public vehicles su service tawgani hai Manipur gi khwaidagi sauba statue ni haidana miyam na sakhang nariba Heingang Ching gi ching maton asimakta da sariba poni gi samaga kun wangba adugumba statue ashi Chief Minister Sri Nongthomban Birena Sangai Festival gi mamang da sungsoi soidana sangaduna miyam da sinagani haiwa wafam phongdokhibani adumakpu leiba phibam asida ngasi hayengda saba loigani haibagi phibam dudi udri yamna kannadi sabire adubo sangagani haibadumakti thajaba khara watli Saurakna crore Tararom Sangadava Festival Asigidamak India ki President Laktuna Sarup Yagani Herambadu Mahak Yauroidori. Mahaki Mahutta Union Minister of Tourism Kisan Reddy, Minister of MSME Narayan Ranena, Chief Guest Namadi President Oina Sarup Yagani Hari. Festival asina India gi mafam khaknatana tongan mafam kaya dagi tourist kaya na laktuna lamdam asida achauba tourist ki safu amadi laklaba yai Poni TV gi damak miyam da paudam jariba basanta thoksam galoinana video journalist Kelvin Huidrom Heingang Ching